Chahi ani Pharaklaba Manipur ki Laan Asi President Role Thamjallaga Hektamak Waroishin Purakpa Yagadaba Natte HAINA THAWAI MEEREL Women Wing ki CONVENOR PAONAM SANAHANBI na PHONGDORAKLI THAWAI MEEREL amasong Langthabal Kunjagi akoibada lairiba Maira Paibi singna ngasi Lilong Jajingda laiba Arambai Tianggol Unit 20 da Tengbang Polam sing khutchanabaga mari leinana wafam asi mahakna phongdokhibane mahakna makhatana hai Chahi ani Pharaklaba Laan Asi matam kuina Waroishin Puraktana thamlaga Government of India na khangudana President Role Thamjalakpa ase laibak phibane Chahi ani rom ase lamdam asigi nahasing ase masagi ponsirol dagi nathairaga iramdam asibu kanjanaba khul ngakpani haina thoraklaga yengnabagi makutagi iramdam asibu kanduna lakhibane adubu iraicha singi mafamdagi ngaside khulai se lokhat pikre haina so mahakna makhata na pendaba phongdokhe Namdam masida sahi ani mayumda makaida sirondagi nathera namdam sigi tonga mafam kaya da phungakpa haidana akhoi saklo lasi laura kanda iramdam masibu kanjana ba purupa sibu kanjana ba maramdam kanjana ba yekna ba maiti ba pi bangamna ba yekna ba gi mamanga palloina sambaloina lepa kanda iramdam sibu kanna laki visa sing kaya dagi angam phulai ba thai lokhatna ba gi damok sem sadun lokhatre Kulai lokhat krak matungda lehoriba lamdam masigi maman yamlaba ibung ipai chaina khuding makta hamsat hamboina ba wakal da tuhan naba ma masat ama pakhoi da khudolo na tamle semakta maram warakanda ninghal na rabra haibi ki mi pai ba leijadana lamdam sigi mama masakna lamdam sigi lukpa mo oina lamdam sigi mama kaya ko sabna kanda masidi arambai gi ja singi ngau singi mafunda lang tunai ko na ngasidi pakhoi ge mayok na tunan nusino waris abagi dum masat ama khak